Kevin PD Minister Leisang Them Susindro ki mediang makada niom lana gas yon ba petrol sing pida bagi matangda drive chat pagya makatra tharak poina ngase PCTC amade tongan ba maphamda Kevin PD ki thomi singna drive chat akrai drive chat habadu da Kevin PD ki OSJ Paul Haubam Bobina fongdorakpada miyam na mi paina duna thau sing bottle da lawsanari ba se tobigano thau adumak marang kaina leidi IOC de ki thau di adumak pikrabasu petrol pump sing da thau hangdaba haibagi wafam kayama thoklakpadagi yangsinbagi khongchat ase chathabani labida gari adumak marang kaina chathok chasin tawri adubu nongnini ase nongyam kana chubana maram oiraga labida gari thauba yadabaki panbani miyamna thau fangoi haibagi awaba leibiganu thau marang kaina leide miyamna thau leisinduna yumda thamjinbiganu maihaulang pok thoklaktuna khudong thiba nangbayai masidagi miyam chaksin se drive aduda miyamna thau fangdabagi kham thengna wana ringai cherak asida pamthagi patrada thau puthokna lambi machinda khaidopusu thengnake masina hena miyamda awabo ohelibani makhatana tawdanaba wafam su thamlakhe